ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯜ ꯆꯤꯡꯕꯤ ꯑꯕꯦꯁꯅꯥ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯔꯤꯅꯥ ꯆꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯏꯜ ꯆꯤꯡꯕꯤ ꯑꯕꯦꯁꯅꯥ ꯊꯣꯏꯕ ꯃꯥꯒꯤ ꯃꯌꯥꯝꯕꯒ ꯂꯟ ꯊꯨꯝꯒꯤ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯩ ꯊꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯊꯣꯏ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯑꯇꯣꯝꯕ ꯀꯧꯏ ꯃꯌꯥꯝꯕ ꯁꯣꯃꯣꯔꯖꯤꯠ ꯂꯟ ꯊꯨꯝꯗ ꯌꯥꯝꯅ ꯀꯂꯛ ꯌꯦꯡꯊꯤꯕ ꯃꯥꯒꯤꯇ ꯑꯣꯏꯅꯤꯡꯕ ꯃꯤꯁꯛꯅꯤ ꯊꯣꯏꯕꯒ ꯁꯣꯃꯣꯔꯖꯤꯠꯀ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯟꯅꯈꯤ ꯃꯇꯝꯁꯤꯗ ꯊꯣꯏꯕꯅ ꯃꯌꯥꯝꯕ ꯁꯣꯃꯣꯔꯖꯤꯠꯇ ꯇꯥꯗ ꯍꯤꯡꯈꯣꯜꯁꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯇꯥꯗ ꯑꯃꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯣ ꯍꯥꯏꯗꯅ ꯄꯤꯕꯤꯔꯝꯕꯅꯤ ꯃꯁꯤꯗ ꯇꯥꯗꯅ ꯄꯨꯝꯅꯃꯛ ꯇꯥꯗꯒꯤ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯇꯥꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯅ ꯑꯩ ꯅꯪꯗꯤ ꯏꯃꯥ ꯄꯨꯟꯕꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯏꯃꯥꯅ ꯆꯦꯜꯂꯛꯄꯅꯤꯅꯦ ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯄꯤꯈ꯭ꯔꯦꯗꯅ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯌꯥꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯇꯥꯗ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯅ ꯑꯦ ꯅꯪ ꯂꯥꯎꯔꯤꯗꯨꯕꯨ ꯑꯩꯕꯨ ꯍꯥꯠꯀꯦꯁꯤꯔꯣ ꯍꯥꯠꯂꯣꯁꯦ ꯍꯥꯠꯂꯣꯅꯦ ꯁꯣꯃꯣꯔꯖꯤꯠꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯊꯣꯏꯕ ꯃꯌꯥꯝꯕꯕꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯍꯥꯛꯅ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯆꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯇꯥꯗꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯅꯤꯅ ꯅꯅꯥꯎꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯆꯠꯂꯒꯦ ꯇꯥꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯆꯠꯅꯅꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯕꯨ ꯈꯣꯏꯔꯨꯝꯖꯩ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯏꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯥꯛꯂꯕꯁꯨ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯀꯌా ꯊꯣꯏꯗꯣꯛꯅꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗꯦ ꯃꯍꯥꯛ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯊꯝꯖꯤꯟꯕ ꯄꯩꯁꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯩꯅꯅꯕ ꯍꯥꯏꯅꯈꯤ ꯃꯗꯨꯗ ꯍꯤꯡꯈꯣꯜ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒ ꯌꯥꯅꯔꯩ ꯃꯁꯤꯗꯒꯤ ꯊꯣꯏꯕ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯍꯧꯈꯤ ꯊꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨꯒ ꯊꯣꯏꯕꯅ ꯄꯨꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯅꯕ ꯑꯣꯏꯈꯤꯗꯦ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯆꯠꯂꯤ ꯃꯌꯥꯝꯒꯤ ꯍꯧꯅꯕꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕꯁꯨ ꯇꯣꯂꯣꯞ ꯂꯥꯛꯏ ꯈꯟꯖꯕꯗꯨ ꯊꯣꯏꯕꯗꯤ ꯄꯥꯝꯗꯕꯅ ꯌꯥꯝꯅ ꯁꯦꯡꯅ ꯊꯕꯛ ꯇꯧꯖꯈꯤ ꯅꯣꯡꯃꯗꯤ ꯊꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯆꯠꯀꯅꯤ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅꯗꯤ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯖꯔꯤ ꯊꯣꯏꯕ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁꯨꯒꯗꯕ ꯐꯥꯏꯜ ꯄꯨꯝꯅꯃꯛ ꯁꯨꯔꯤ ꯃꯤꯇꯤꯡꯁꯨ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯌꯨꯝ ꯍꯜꯂꯛꯄꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯈꯨꯡꯒꯪꯗꯨ ꯆꯥꯎꯖꯔꯕꯁꯨ ꯃꯤ ꯌꯥꯝꯂꯕꯁꯨ ꯅꯨꯡꯗꯥꯡꯕꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯊꯣꯏꯕ ꯃꯈꯣꯏ ꯂꯩꯀꯥꯏꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯌꯧꯔꯝꯗꯥꯏ ꯈꯔ ꯅꯛꯅ ꯂꯧꯕꯨꯛ ꯑꯃ ꯂꯩ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯏꯜ ꯆꯤꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯤ ꯑꯁꯨꯛ ꯊꯦꯡꯕ ꯀꯥꯟꯁꯤꯗꯕꯨ ꯏꯜ ꯆꯤꯡꯂꯤꯁꯤꯕꯨ ꯀꯅꯥꯅꯣꯅꯤ ꯂꯩꯀꯪꯁꯤꯗꯕꯨ ꯖꯥꯠꯅꯤꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯏꯜ ꯆꯤꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯧꯏ ꯏꯇꯩꯃ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯏꯜ ꯆꯤꯡꯕꯤꯔꯤꯕꯁꯤꯕꯣ ꯂꯩꯕꯥꯛꯁꯨ ꯄꯨꯡꯀꯪ ꯀꯪꯂꯦ ꯉꯥꯕꯨ ꯐꯥꯕꯤꯕ꯭ꯔꯣ ꯏꯇꯩꯃ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯥꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯐꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯕꯨꯡꯉꯣꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯃꯗꯨꯗ ꯊꯣꯏꯕꯅ ꯏꯇꯩꯃ ꯑꯩꯁꯤ ꯑꯣꯐꯤꯁ ꯆꯠꯂꯨꯕꯅꯤ ꯍꯧꯖꯤꯛ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ngasi meeting ama yaujurubani maduda khara thengdokre yamnabudi thengba natrida maduda amuk nupi aduna amuk khumlai nangbu natomta halaibasibu kidrane asumna nupi aduna hanglakpa aduda thoibana iteima karigibu kirudoinoda
ꯌꯥꯝꯅꯁꯨ ꯊꯦꯡꯕ ꯅꯠꯇ꯭ꯔꯤꯕꯁꯤꯕꯣ ꯑꯗꯣ ꯏꯇꯩꯃ ꯍꯧꯖꯤꯛ ꯏꯜ ꯆꯤꯡꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ ꯃꯐꯝꯁꯦ ꯑꯩꯒꯤꯗꯤ ꯏꯜ ꯆꯤꯡꯐꯝꯅꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅꯅꯦ ꯏꯜ ꯆꯤꯡꯂꯤꯕꯅꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯂꯧꯕꯨꯛꯁꯤꯁꯨ ꯏꯁꯤꯡꯗ ꯂꯥꯔꯗꯅ ꯂꯩꯈꯣꯝ ꯐꯥꯎ ꯊꯣꯛꯇꯦ ꯉꯥꯁꯨ ꯐꯥꯏ ꯍꯥꯏꯔꯤ ꯀꯔꯤꯅꯣꯅꯦ ꯏꯇꯩꯃ ꯉꯥ ꯐꯥ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅꯅꯣ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯍꯪꯉꯛꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯇꯞꯅ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯊꯣꯏꯕꯅ ꯈꯜꯂꯤ ꯀꯔꯤ ꯃꯑꯣꯡꯅꯣꯅꯦ ꯃꯁꯤꯗꯤ ꯃꯊꯥ ꯑꯃꯅꯤꯀꯣ ꯑꯩ ꯆꯠꯍꯧꯔꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯗ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯆꯠꯂꯒꯦ ꯍꯥꯏꯔꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯏꯜ ꯆꯤꯡꯂꯝꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯆꯤꯡꯅꯔꯗꯨꯅ ꯃꯀ꯭ꯔꯥꯡꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯦꯡꯂꯨꯔꯦ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯣꯏꯕꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯍꯧꯗꯣꯡꯒꯤ ꯃꯑꯣꯡꯗ ꯏꯔꯪ ꯂꯪꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯏꯁ ꯍꯥꯏꯔꯒ ꯀꯟꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯏ ꯃꯥꯅ ꯆꯦꯟꯕꯗ ꯀꯅꯥꯅꯣ ꯑꯃꯁꯨ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯟꯅꯔꯛꯂꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯦꯜꯂꯛꯄꯅ ꯏꯜ ꯆꯤꯡꯍꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯃꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯄꯗꯒꯤ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯖꯔꯤ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯊꯣꯏꯕꯨ ꯀꯧꯏ ꯊꯣꯏꯕꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯊꯣꯏ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯦ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯨꯃꯥꯡꯅ ꯑꯅꯞꯄꯤ ꯀꯥꯔꯒ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯂꯩꯀꯥꯏꯁꯤꯁꯨ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯕꯁꯤꯗ ꯂꯣꯏꯅ ꯌꯨꯝꯗ ꯆꯪꯅꯔꯛꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯦꯕ ꯃꯃꯥꯡꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯆꯦ ꯃꯦꯝꯆꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯉꯟꯅ ꯍꯜꯂꯛꯑꯦꯅ ꯈꯜꯂꯦꯕ ꯑꯩꯅ ꯃꯗꯨꯗ ꯊꯣꯏꯕꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯁ ꯑꯩ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯊꯣꯏꯅ ꯐꯔꯦꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦꯀꯣ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯔꯣ ꯍꯣꯏꯗ ꯊꯥꯡꯗꯣꯔꯛꯎꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯃꯈꯣꯏ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯁꯅꯥꯊꯣꯏꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯟ ꯆꯤꯡꯂꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨꯝ ꯈꯟꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯣꯏꯕꯗꯨ ꯊꯕꯛ ꯁꯣꯇꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯧꯏ ꯇꯥꯗ ꯍꯣ ꯇꯥꯗ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯤ ꯏꯇꯩꯃ ꯍꯣ ꯏꯇꯩꯃꯧ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯕꯨꯙ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯊꯣꯏꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯥꯎ ꯀꯥꯈꯠꯂꯧꯅꯦ ꯐꯝꯃꯨ ꯂꯥꯎꯅ ꯁꯤꯗ ꯊꯣꯏꯕꯅ ꯍꯣꯏ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯩꯃ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯗꯨꯗ ꯃꯦꯝꯆꯥꯅ ꯍꯪꯉꯣ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯁꯨꯝꯅ ꯍꯪꯕꯗ ꯊꯣꯏꯕꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯑꯁ꯭ꯋꯥꯏ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯂꯧꯕꯨꯛꯇꯨ ꯃꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯁꯨ ꯉꯔꯥꯡꯗꯤ ꯉꯟꯇꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯥꯜꯂꯤ ꯅꯅꯥꯎꯄꯤꯅ ꯇꯝꯕꯗꯒꯤ ꯇꯥꯕꯅꯤꯀꯣ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯕꯨꯙ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯗꯨꯗ ꯊꯣꯏꯕꯅ ꯀꯩꯗꯧꯔꯦ ꯇꯥꯗ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯨꯙꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯗ ꯋꯥꯈꯜ ꯆꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯃꯤꯡ ꯑꯕꯦꯁꯅꯥ ꯀꯧꯏ ꯃꯍꯥꯛ ꯏꯜ ꯆꯤꯡꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯣꯡꯕꯨ ꯍꯦꯛ ꯆꯨꯔꯛꯄ ꯏꯁꯤꯡ ꯊꯨꯝꯂꯛꯄ ꯃꯇꯝꯗꯗꯤ
ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯍꯦꯛ ꯍꯦꯛ ꯏꯜ ꯆꯤꯡꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯝꯃꯟꯈꯤꯕꯅꯅꯦ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯕꯗꯨ ꯊꯧꯑꯣꯏꯔꯝꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯈꯤ ꯂꯧꯕꯨꯛꯇꯨꯁꯨ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨ ꯏꯜ ꯆꯤꯡꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯏꯜ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅꯅꯦ ꯃꯀꯨ ꯃꯪꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯏꯜ ꯆꯤꯡꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯂꯥꯛꯏ ꯃꯐꯝꯗꯨ ꯂꯝꯍꯥꯡꯒ ꯈꯔ ꯑꯣꯏꯕꯒ ꯃꯤ ꯑꯃꯠꯇꯁꯨ ꯆꯠꯇꯦ ꯃꯇꯝꯗꯨ ꯄꯨꯡ 12 ꯇꯥꯕꯗꯒꯤ ꯃꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯤꯕꯅꯤ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯕꯦꯁꯅꯥꯗ ꯏꯜ ꯆꯤꯡꯂꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯕꯦꯁꯅꯥꯅ ꯍꯣꯏ ꯇꯥꯗ ꯏꯜ ꯆꯤꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯕꯦꯁꯅꯥꯗ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯅꯁꯛꯁꯨ ꯐꯖꯩ ꯀꯔꯤ ꯆꯥꯒꯦ ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯑꯕꯦꯁꯅꯥꯅ ꯀꯔꯤ ꯆꯥꯒꯦꯅ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯆꯠꯈ꯭ꯔꯣ ꯃꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯕꯦꯁꯅꯥꯕꯨ ꯂꯧꯕꯨꯛꯇꯨꯃꯛꯇꯗ ꯃꯅꯤꯡ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯏꯜ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯀꯣꯛ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯝꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯆꯣꯏꯔꯒ ꯂꯩꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯕꯨꯙꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯕꯨ ꯄꯣꯠꯂꯣꯏꯈꯤꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯕꯨꯙꯅ ꯃꯁꯥꯕꯨꯗꯤ ꯄꯣꯠꯂꯣꯏꯈꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯂꯩꯔꯝ ꯂꯦꯡꯖꯧꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯗꯨ ꯃꯥꯏꯕꯒꯗꯤ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯇꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯥꯏꯕ ꯁꯟꯖꯣꯏ ꯀꯧꯕ ꯑꯃ ꯇꯥꯟꯅꯔꯤ ꯃꯍꯥꯛꯇꯣ ꯑꯃꯥꯏꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯝꯐꯩꯗ ꯆꯠꯈꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕꯁꯤꯡꯒꯁꯨ ꯀꯌꯥꯔꯛ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯨꯝꯅꯤ ꯁꯨꯕꯗꯅꯦ ꯑꯃꯨꯛ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯗꯨꯅ ꯃꯥꯏꯕ ꯁꯟꯖꯣꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯕꯗꯣ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯕꯦꯁꯅꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤ ꯈꯦꯂꯦꯟ ꯆꯥꯎꯕ ꯑꯃꯗꯤ ꯗꯤꯅꯦꯁ ꯌꯨ ꯊꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯏꯜ ꯆꯤꯡꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯂꯧꯕꯨꯛ ꯃꯄꯥꯗꯨꯗ ꯇꯝꯅꯩ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯅ ꯐꯩꯀꯣ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯍꯦꯔꯥ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯃꯥꯅ ꯃꯋꯥ ꯂꯧꯗꯦ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯅꯈꯣꯏ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯎꯔꯤ ꯅꯠꯇ꯭ꯔꯕ ꯃꯗꯨꯗ ꯑꯃꯨꯛ ꯗꯤꯅꯦꯁꯅ ꯆꯨꯝꯃꯤ ꯃꯋꯥ ꯂꯧꯗꯦ ꯃꯍꯥꯛꯅ ꯏꯇꯥꯎꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯣ ꯃꯤ ꯎꯁꯤꯠꯇꯕꯅꯤꯅꯦ ꯃꯗꯨꯗ ꯃꯅꯤꯗꯨ ꯀꯟꯅ ꯅꯣꯛꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯧꯕꯨꯛꯇꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅꯩ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯃꯅꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩ ꯅꯈꯣꯏꯕꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤꯕꯁꯤ ꯇꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯗꯤꯅꯦꯁꯅ ꯍꯦꯔꯥ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯀꯞꯄꯅꯣ ꯅꯪ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ ꯃꯗꯨꯗ ꯃꯅꯤꯅ ꯑꯃꯨꯛ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀꯥꯁꯦ ꯆꯥꯛꯑꯦꯗ ꯃꯗꯨꯗ ꯆꯥꯎꯕꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯍꯦ ꯃꯁꯤ ꯃꯁꯛꯁꯨ ꯐꯖꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯆꯠꯁꯤ ꯆꯥꯟꯁ ꯑꯝꯇ ꯌꯦꯡꯂꯨꯁꯤ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯀꯗꯥꯏꯅꯣꯅꯦ ꯑꯥꯗꯒꯤꯁꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯈꯦꯂꯦꯟꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯨ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯏꯊꯟꯇ ꯌꯨꯝ ꯍꯟꯕꯁꯤ ꯀꯤꯕꯗꯒꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯈꯦꯂꯦꯟꯅ ꯃꯈꯣꯏ ꯊꯤꯜꯂꯝꯂꯒꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯂꯥꯞꯅ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯍꯦꯛ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯃꯨꯁꯤꯟ ꯃꯨꯅ ꯃꯈꯨꯠꯇꯣ ꯏꯁꯤꯡ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯦꯂꯦꯟꯗꯣ ꯍꯣꯏ ꯃꯥ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯏꯔꯪ ꯂꯪꯂꯒ ꯍꯧꯗꯣꯡꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯗꯨꯗ ꯈꯦꯂꯦꯟꯗꯣ ꯑꯃꯨꯛꯀꯁꯨ ꯍꯣꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯈꯤ ꯃꯁꯤꯗ ꯆꯥꯎꯕꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯕꯗ ꯂꯧꯕꯨꯛꯇꯨꯗ ꯀꯨꯝꯊꯈꯤ ꯃꯗꯨꯗ ꯆꯥꯎꯕꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯂꯒ ꯆꯥꯎꯕ ꯉꯥꯏꯈꯨꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯆꯥꯎꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯩꯊꯣꯛꯑꯒ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯃꯉꯣꯟꯗ ꯀꯧꯔꯛꯄ ꯅꯨꯄꯤ ꯑꯗꯣ ꯃꯉꯛ ꯊꯦꯛꯇꯣꯛꯑꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯈꯤ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯅꯥꯃꯟꯕꯗꯒꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯕꯨꯛꯇꯨꯒ ꯇꯥꯏꯅꯕ ꯇꯨꯔꯦꯜꯂꯣꯝꯗ ꯄꯨꯊꯔꯛꯂꯒ ꯃꯀꯣꯛ ꯑꯗꯣ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯁꯨ ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯀꯅꯥꯃꯠꯇ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯃꯅꯤꯗ ꯃꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯗꯨꯗ ꯃꯅꯤꯗꯨ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯐꯠ ꯌꯦꯡꯉꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯂꯤꯠꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯗꯤꯅꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯇꯩꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯑꯁꯣꯝꯗ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯃꯅꯤꯅ ꯑꯗꯨꯗꯤ ꯆꯠꯂꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯂꯤ ꯃꯗꯨꯗ ꯃꯅꯤꯅ ꯈꯪꯍꯧꯗꯅ ꯗꯤꯅꯦꯁꯇ ꯌꯦꯡꯕꯗꯗꯤ ꯗꯤꯅꯦꯁꯇꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯉꯛ ꯑꯗꯣ ꯊꯦꯛꯇꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯃꯅꯤꯗꯣ ꯆꯦꯟꯕ ꯁꯨꯡꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯀꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯂꯒꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯤꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯈꯣꯏꯔꯨꯝꯗꯨꯅ ꯀꯞꯂꯛꯂꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯅꯣꯛꯂꯒ ꯀꯟꯕꯤꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯟꯕꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯂꯒ ꯃꯅꯤꯗꯨ ꯃꯥꯒꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯈꯤ ꯑꯗꯨꯒ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯗꯤꯅꯦꯁ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯆꯥꯎꯕꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯥꯎꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯣꯝꯗ ꯆꯦꯜꯂꯨꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨ ꯍꯪꯉꯛꯄꯗ ꯆꯥꯎꯕꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯈꯦꯂꯦꯟꯒ ꯃꯅꯤꯒꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤ ꯏꯕꯥꯅꯤꯁꯨ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯗꯤꯅꯦꯁꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯆꯥꯎꯕꯗ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯆꯥꯎꯕꯅ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯐꯝꯂꯒ ꯂꯩꯍꯧꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯤꯅꯦꯁꯇꯨ ꯆꯤꯡꯅꯔꯛꯂꯗꯨꯅ ꯃꯥꯅ ꯆꯥꯎꯕꯗ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯥꯎꯕꯗꯣ ꯃꯉꯛ ꯇꯦꯛꯂꯒ ꯐꯗ꯭ꯔꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯁꯣꯔ ꯊꯤꯡꯒꯠꯂꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯗꯤꯅꯦꯁ ꯑꯗꯨꯝ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯠꯂꯕ ꯃꯇꯨꯡ ꯉꯥꯛꯇꯪ ꯂꯩꯔꯒ ꯈꯦꯂꯦꯟꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯚꯥꯏ ꯃꯣꯏ ꯑꯅꯤꯗꯤ ꯍꯥꯏꯅ ꯍꯪꯉꯛꯂꯤ ꯃꯗꯨꯗ ꯃꯅꯤꯅ ꯃꯈꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯑꯁ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯇꯥꯡ ꯆꯥꯗꯅꯅꯦ ꯐꯥꯒꯤ ꯇꯧꯔꯅꯨ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯗꯨ ꯃꯃꯥꯏ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯡꯊꯦꯛ ꯊꯦꯛꯑꯒ ꯈꯦꯂꯦꯟꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯑꯩꯒ ꯌꯨꯝꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯂꯥꯛꯑꯣꯗꯅ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯦꯂꯦꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯗꯨꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯉꯁꯥꯏ ꯆꯥꯎꯕꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯈꯦꯂꯦꯟꯁꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯃꯀꯣꯛ ꯅꯝꯁꯤꯜꯂꯒ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯈꯥꯛꯅ ꯅꯣꯛꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯅ ꯈꯦꯂꯦꯟ ꯆꯥꯎꯕ ꯃꯅꯤ ꯑꯃꯗꯤ ꯗꯤꯅꯦꯁꯅ ꯁꯤꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯁꯟꯖꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯗꯨꯗ ꯃꯌꯥꯝꯅ ꯁꯟꯖꯣꯏꯕꯨ ꯀꯧꯕ ꯂꯥꯛꯏ ꯃꯗꯨꯗ ꯁꯟꯖꯣꯏꯅ ꯃꯌꯥꯝꯗ ꯑꯩ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯟꯖꯣꯏ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯔꯛꯇꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯁꯟꯖꯣꯏꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯍꯧꯔꯛꯂꯤ
ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯤ ꯃꯗꯨꯗ ꯑꯕꯦꯁ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯊꯣꯔꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯗꯣꯛꯄ ꯑꯀꯤꯕ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯉꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯦ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯕꯦꯁꯅꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯋꯥꯍꯜꯂꯔꯣꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯦ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯜ ꯑꯃꯗꯤ ꯇꯨꯡꯒꯣꯜꯗꯣ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯆꯦꯛꯁꯤꯟꯅ ꯂꯥꯌꯦꯡꯕꯤꯌꯨ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯈꯔ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯂꯝꯕ ꯏꯜ ꯑꯗꯨꯒ ꯇꯨꯡꯒꯣꯜ ꯑꯗꯨꯒ ꯄꯨꯔꯛꯎ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯕ ꯈꯔ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯗꯨꯅ ꯂꯧꯔꯨꯔꯦ ꯑꯗꯨꯒ ꯇꯨꯡꯒꯣꯜ ꯑꯃꯗꯤ ꯏꯜ ꯑꯗꯣ ꯄꯨꯔꯛꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯜ ꯑꯃꯗꯤ ꯇꯨꯡꯒꯣꯜ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯑꯕꯦꯁꯅꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯣꯏꯕꯁꯨ ꯑꯣꯐꯤꯁ ꯆꯠꯄꯗ ꯑꯌꯦꯠ ꯑꯄꯟ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ